मालेमगी तोंगान मफमसिंगी मरुओइबा पाउ खरा अपडेट तौजरी बांग्लादेश की इरांगी मतुंगदा अमुक नौना मियोय 59 सीख्रे हौकिबा था खरगी ममांगदा बांग्लादेश दा थोकिबा अचौबा इरांग अदुदा पब्लिक प्रॉपर्टी क्या चाउना अमांगता थोकिबगा लोइनाना मियोय क्या सीख्रबा मतुंगदा अनौबा इंटरियम गवर्नमेंट अमा सेमदुना लेबाक चलाइबा हौख्रबसु मपुंग फाना इरांग लोइसिनबा ngamdabadagi इरांग थोख्रबा मतुंग नौना अमुक मियोय 59 रोम सीख्रे हौजिक लेबाक असिदा लेबा मियोय लाख कया चाबा थकपा फंगदबा अमदी लैनबा युम लैतबना सिंबगी अवाबा खुदोंग चादबा कया मायोकनरी हाइनसु रिपोर्ट अमना पल्ली मखा तारकपा पाउदा रेप तौबदा चेनबा मियोय 59 रोम फ्रांस दा फाख्रे मालेमगी लेबाक कयादा ताबदा अकी तुजुंगबा फावबा थौदुक कया थोकपगी मनुंग चन्ना फ्रांस दा लेबा मियोय अमना महाकी नुपीबु नुमिदांग खुदिंगी ड्रग पिजरगा वांथाहलबा मतुंगदा महाकी ममानबसिंगना चौराकना सही 10 रोम लेपा लैतना नुपी ओइबगी इकाई खुमनबा मांगहनबगी थौदोकता चेनबा मियोय 72 गी मनुंगदा 59 फाबा ngamkhre हाइना पेरिस की पुलिस न फोंदोरगली थोंग असि सही 10 की ममांगदगी चथरकीबनी नुपी अदुना मियाम खंगना कोर्ट वाइल चथबियु हाइना डिमांड तौरखरे हाइरी मखा तारकपा पाउदा रशिया की न्यूक्लियर मिसाइल लॉन्च साइट फंगबक ngamkhre चाही कयागी ममांगदगी रशिया न थमलखिबा लेबाक असिगी न्यूक्लियर मिसाइल लॉन्च साइट अमेरिका की साइंटिस्ट सिंगना लोन थुमना मतम कया चंगना थिजिलबा मतुंगदा फंगबा ngamkhre हाइरी रशिया न लोन थुमना थमलंबा न्यूक्लियर मिसाइल लॉन्च साइट असी लेबाक असिगी प्रेसिडेंट व्लादिमीर पुतिन की मतुंग इना मालेमगी लेबाक अमतना याkai थिंगाइदुना अमांगता थुवनबा ngamdaba amadi थुगाइबा ngamloidaba मिसाइल कया लैरी हाइना फोंदोखिबा लैख्रबनी हाइरी मखा तारकपा पाउदा कोंगो की जेलदगी नाथोक्तुना चेनबा होनाबदा मियोय 119 रोम सीख्रे 𝗛𝗏 थादोकपा पाउ अमकी मतुंगिना कोंगो की कैपिटल किंशासादा लैबा सेंट्रल जेलदगी नाथोक्तुना चेनबा होनाबदा यामद्रबदा जेल अदुदा लैबा मियोय 119 रोम सीरे हाइरी कोंगो की होम मिनिस्टर जिमकिन साबानीना फोंदोकपगी मतुंगिना सेंट्रल जेल अदुदा लैरिबा मियोयसिंग अदु जेलदगी नाथोक्तुना चेनबा होनारपदा जेल संगलिबा पुलिस ना अकनबा मोंगदा चेनदनबा वार्निंग तौखी अदुबो पुलिस ना पीरिबा वार्निंग अदु जेलदगी नाथोक्तुना चेनबा होनारिबा मियोयसिंगना तादबदगी कंट्रोल तौबा ngamnaba पुलिस ना नोमै कापदा थौदोक थोकम अदुमक्तदा मियोय 23 रोम सीकी अदुबो अतोपा सीरिबा मियोयसिंग अदुदी जेल अदुदगी नाथोक्तुना चेनबा होनाबदा मखोय मसेन नेटसिनबदगी सीकीबनी पावसिगी मतुंगिना हौजिक फावबगी ओइना कोंगोगी सेंट्रल जेलदुदा लैरिबा मियोयसिंग अदुना मतौ करमना नाथोक्तुना चेनबा होनरखिबनो हाइबगी थिजिनबा हौग्रे हाइनसु फोंदोरगली मखा तारकपा पाउदा टर्कीदा अमेरिका की लानमी अनि फुबीख्रे टर्कीदा अमेरिका की आर्मी अनि मियामना यामना तमथिना फुबीख्रे हाइरी फुबी चैबीबगी थौदो अदुगी मतंगदा चपचाना हौजिक फावबगी ओइना खंगबा ngamdrabasu टर्कीदा हौजिक अमेरिका की सिटीजन सिंग लैबदा अवाबा अमा ओइरकले टर्की की पुलिस न फोंदोरकपगी मतुंग इन्ना अमेरिका की लानमी अनीदा फुबा चैखिबदा चेनबा मियोयसिंग फाबा ngamkhre हाइरी अदुबु थौदो अदुगी मतंगदा अमेरिका की एम्बेसी न अकनबा मोंगदा यानिंगदबा फोंदोरकपगा लोइनना असिगुम्बा थौदोक थोक्तनबा होनबियु हाइना अपील तौख्रे हाइरी मखा तारकपा पाउदा नारकतगी हेना साथीबा मफमदा हमासना थमी हमासना ममांग सही अक्टोबर 3 इजराइलदा लंदादुना मियोय लिसिंग अमा हेना हाटखिबगा लोइनना इजराइल मचा कया फादुना लानफा ओइना पुखिबनी लानफासिंग अदुगी मरकता हमासना थादोखरबा इजरायली नुपी अमना फोंदोरकिबदा हमासना मखोयबु फाजिलगा थंबा मफम अदु नारकतगी हेना साथीबा मफमनि हाइरी हमासना फारबा इजराइल मचासिंग अदुदा तोइना ओटपा नैबगी थबक चथबगा लोइनना नुपीसिंगददी तत्तना टॉर्चर तौबीबगा लोइनना नुपी ओइबगी इकाई खुमनबसु तोइना मांगनबगी थबक हमास की टेररिस्ट सिंग अदुना चथै नुपा नुपी सिंग अदुबु सासन पुंदुना थंबगुम योटहिंगना पुंदुना थमी नुपी खुदिंगी ngasina पुंसिगी अरोइबा नुमित ओइगद्रा हाइना खल्ली हाइना फोंदोरगली अदुबु इजराइल की लानफासिंगना हमासता सीरिबा मराल अदु युमफम यावदबा ngakdani लानफासिंग अदुदा ओटपा नैबा तौखिबा लैते हाइना फोंदोरगली मखा तारकपा पाउदा वेनेजुला की प्रेसिडेंट ना लोन थुमना प्राइवेट जेट लैरमबदगी अमेरिका ना अतमना फाजिनख्रे न्यूज एजेंसी एपी की पाउगी मतुंग इना वेनेजुला की प्रेसिडेंट निकोलास मादुरो ना लग्जरी प्राइवेट जेट अमा लोन थुमना मसागी मिंग लोटलगा लैरमी हाइबगी मरालदा अमेरिका ना महागी प्राइवेट जेट अदु फाजिनख्रे हाइरी निकोलास मादुरो की लग्जरी प्राइवेट जेट द सोल फंक्शन 900 EX अदु डोमिनिकल रिपब्लिक दा अमेरिका की ऑफिशियल सिंगना फाजिनदुना थमखिबनी
ꯃꯍꯥꯛꯅ ꯂꯛꯖꯔꯤ ꯄ꯭ꯔꯥꯏꯚꯦꯠ ꯖꯦꯠ ꯑꯗꯨ ꯂꯩꯅꯕꯒꯤꯗꯃꯛꯇ ꯃꯁꯥꯒꯤ ꯃꯤꯡ ꯂꯣꯠꯂꯒ ꯆꯥꯎꯔꯥꯛꯅ ꯂꯨꯄꯥ ꯀꯔꯣꯔ 110 ꯔꯣꯝ ꯆꯪꯅ ꯂꯩꯔꯝꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯄ꯭ꯔꯥꯏꯚꯦꯠ ꯖꯦꯠ ꯑꯁꯤ ꯂꯩꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯅ 𝗥𝗨𝗦𝗦𝗬𝗓 ꯀꯝꯄꯅꯤꯒꯤ ꯃꯤꯡ ꯁꯤꯖꯤꯟꯅꯔꯒ ꯂꯩꯔꯝꯕꯅꯤ꯫ ꯂꯣꯏꯅꯅ ꯄ꯭ꯔꯥꯏꯚꯦꯠ ꯖꯦꯠ ꯑꯗꯨ ꯂꯩꯕꯗ ꯃꯍꯥꯛꯅ ꯇꯉꯥꯏꯐꯗꯕ ꯆꯠꯅ ꯀꯥꯡꯂꯣꯟꯁꯤꯡꯁꯨ ꯉꯥꯛꯂꯝꯗꯅ ꯂꯩꯔꯕ ꯃꯇꯨꯡꯗ ꯄꯨꯔꯒ ꯆꯠꯈꯤ ꯍꯥꯏꯅꯁꯨ ꯅꯤꯀꯣꯂꯥꯁ ꯃꯗꯨꯔꯣꯅ ꯆꯥꯎꯅ ꯑꯃꯦꯔꯤꯀꯥꯅ ꯃꯔꯥꯜ ꯁꯤꯔꯤ꯫ ꯑꯗꯨꯕꯨ ꯚꯦꯅꯦꯖꯨꯂꯥꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯅꯤꯀꯣꯂꯥꯁ ꯃꯗꯨꯔꯣꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯛꯖꯔꯤ ꯄ꯭ꯔꯥꯏꯚꯦꯠ ꯖꯦꯠ ꯑꯁꯤ ꯂꯩꯕꯗ ꯇꯉꯥꯏꯐꯗꯕ ꯆꯠꯅ ꯀꯥꯡꯂꯣꯟꯁꯤꯡ ꯂꯣꯏꯅ ꯉꯥꯛꯅ ꯆꯠꯈꯤ꯫ ꯑꯃꯦꯔꯤꯀꯥꯅ ꯃꯉꯣꯟꯗ ꯁꯤꯔꯤꯕ ꯃꯔꯥꯜ ꯑꯁꯤ ꯌꯨꯝꯐꯝ ꯌꯥꯎꯗꯕꯅꯤ꯫ ꯂꯣꯏꯅꯅ ꯑꯃꯦꯔꯤꯀꯥꯅ ꯇꯧꯕ ꯉꯝꯃꯤ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯃꯉꯣꯟꯗ ꯃꯔꯥꯜ ꯁꯤꯖꯤꯟꯗꯨꯅ ꯄ꯭ꯔꯥꯏꯚꯦꯠ ꯖꯦꯠ ꯑꯗꯨ ꯅꯝꯗꯨꯅ ꯐꯥꯖꯤꯟꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯖꯄꯥꯟꯅ ꯄꯦꯁꯤꯐꯤꯛ ꯑꯣꯁꯤꯟꯗ ꯇꯣꯞ ꯍꯣꯛ ꯃꯤꯁꯥꯏꯜ ꯗꯤꯄ꯭ꯂꯣꯏ ꯇꯧꯒꯗꯧꯔꯤ꯫ ꯆꯥꯏꯅꯥꯒ ꯌꯨꯝꯊꯪꯅꯅ ꯂꯩꯔꯤꯕ ꯂꯩꯕꯥꯛꯁꯤꯡꯗ ꯏꯇꯠ ꯇꯠꯇꯅ ꯑꯀꯤ ꯑꯈꯪ ꯄꯤꯕ ꯑꯃꯗꯤ ꯑꯦꯁꯤꯌꯥ ꯀꯟꯇ꯭ꯔꯤꯗ ꯃꯥꯅ ꯇꯧꯅꯤꯡꯕ ꯃꯑꯣꯡꯗ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯂꯦꯞꯄ ꯂꯩꯇꯅ ꯊꯕꯛ ꯇꯧꯔꯛꯂꯤꯕ ꯑꯁꯤꯗ ꯆꯥꯎꯅ ꯄꯔꯥ ꯑꯃ ꯇꯝꯕꯤꯅꯤꯡꯕꯒꯤ ꯄꯥꯟꯗꯝꯗ ꯖꯄꯥꯟꯅ ꯄꯦꯁꯤꯐꯤꯛ ꯑꯣꯁꯤꯟꯗ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯔꯕ ꯇꯣꯝ ꯍꯣꯛ ꯃꯤꯁꯥꯏꯜ ꯗꯤꯄ꯭ꯂꯣꯏ ꯇꯧꯔꯒꯅꯤ ꯍꯥꯏꯅ ꯖꯄꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯄꯥꯎ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯥꯏꯅꯥꯗ ꯄꯔꯥ ꯇꯝꯕꯤꯅꯤꯡꯕ ꯁꯃꯨꯗ꯭ꯔꯒꯤ ꯂꯥꯜ ꯖꯍꯥꯖꯇ ꯀꯌꯥ ꯗꯤꯄ꯭ꯂꯣꯏ ꯇꯧꯒꯗꯧꯔꯤꯕ ꯇꯣꯞ ꯍꯣꯛ ꯍꯥꯏꯔꯤꯕ ꯃꯤꯁꯥꯏꯜ ꯑꯁꯤ ꯃꯥꯂꯦꯝꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯊꯤꯔꯕ ꯃꯤꯁꯥꯏꯜꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯃꯅꯤ ꯍꯥꯏꯔꯤ꯫ ꯇꯣꯞ ꯍꯣꯛ ꯍꯥꯏꯔꯤꯕ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯔꯕ ꯃꯤꯁꯥꯏꯜ ꯑꯁꯤ ꯑꯃꯦꯔꯤꯀꯥꯅ ꯁꯥꯕ ꯃꯤꯁꯥꯏꯜ ꯑꯃꯅꯤ꯫ ꯃꯤꯁꯥꯏꯜ ꯑꯁꯤꯅ ꯑꯌꯥꯡꯕꯒꯤ ꯆꯥꯡ ꯑꯁꯤ ꯄꯨꯡꯗ ꯀꯤꯂꯣꯃꯤꯇꯔ 900ꯗꯒꯤꯅ 1933 ꯂꯣꯝ ꯆꯪꯏ꯫ ꯃꯍꯥꯛꯅ ꯇꯥꯔꯒꯦꯠ ꯇꯧꯈꯤꯕ ꯃꯐꯝ ꯑꯗꯨꯃꯛꯇꯤ ꯄꯥꯛ ꯁꯟꯅ ꯑꯃꯥꯡ ꯑꯇꯥ ꯄꯣꯈꯥꯏꯕ ꯍꯥꯏꯕꯁꯤꯃꯗꯤ ꯁꯣꯏꯗ꯭ꯔꯦ ꯍꯥꯏꯔꯤ꯫ ꯆꯍꯤ ꯈꯔ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯥꯏꯅꯥꯅ ꯂꯦꯞꯄ ꯂꯩꯇꯅ ꯃꯤꯂꯤꯇꯔꯤ ꯄꯥꯋꯔ ꯍꯦꯟꯒꯠꯂꯛꯄ ꯑꯃꯗꯤ ꯂꯥꯜꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯀꯌꯥ ꯄꯩꯁꯤꯜꯂꯛꯄ ꯑꯃꯗꯤ ꯁꯥꯏꯕꯔ ꯃꯤꯂꯤꯇꯔꯤꯒꯤ ꯂꯥꯟꯃꯤ ꯃꯁꯤꯡꯁꯨ ꯈꯪꯍꯦꯟ ꯍꯦꯟꯒꯠꯂꯛꯈꯤꯕꯒ ꯂꯣꯏꯅꯅ ꯌꯨꯝꯊꯪꯅꯅ ꯂꯩꯔꯤꯕ ꯂꯩꯕꯥꯛꯁꯤꯡ ꯈꯛꯇ ꯅꯠꯇꯅ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛ ꯀꯌꯥꯗ ꯑꯀꯤ ꯑꯈꯪ ꯄꯤꯔꯛꯄ ꯑꯁꯤꯗ ꯖꯄꯥꯟꯅꯁꯨ ꯆꯦꯛꯁꯤꯟꯗꯕ ꯌꯥꯔꯛꯇꯕ ꯃꯔꯝꯅ ꯂꯥꯜꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯃꯇꯤꯛ ꯆꯥꯅ ꯊꯝꯖꯤꯟꯅꯕ ꯊꯧꯔꯥꯡ ꯀꯌꯥ ꯄꯥꯏꯈꯠꯂꯛꯄꯒ ꯂꯣꯏꯅꯅ ꯗꯤꯐꯦꯟꯁ ꯕꯖꯦꯠꯅ ꯃꯃꯥꯡ ꯆꯍꯤ ꯀꯌꯥꯗꯒꯤ ꯆꯍꯤ 8 ꯂꯣꯝꯒꯤ ꯆꯥꯡꯗ ꯍꯦꯟꯒꯠꯍꯟꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯖꯄꯥꯟꯅ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯂꯥꯜꯗꯒꯤ ꯂꯥꯞꯊꯣꯛꯅ ꯂꯩꯅꯕ ꯍꯣꯠꯅꯗꯨꯅ ꯂꯥꯛꯂꯕꯁꯨ ꯍꯧꯖꯤꯛ ꯅꯣꯔꯠ ꯀꯣꯔꯤꯌꯥ ꯑꯃꯗꯤ ꯆꯥꯏꯅꯥꯅꯆꯤꯡꯕ ꯂꯩꯕꯥꯛꯁꯤꯡꯅ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡꯁꯤꯡ ꯑꯁꯤ ꯌꯦꯡꯂꯒ ꯇꯉꯥꯏꯐꯗꯅ ꯂꯥꯜꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯒꯤ ꯃꯁꯤꯡ ꯍꯦꯟꯒꯠꯍꯟꯒꯅꯤ ꯍꯥꯏꯅꯁꯨ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯑꯇꯣꯞꯄ ꯄꯥꯎꯗ ꯌꯥꯃꯦꯟꯒꯤ ꯇꯦꯔꯣꯔꯤꯁ ꯍꯨꯇꯤꯁꯤꯡꯅ ꯂꯩꯕ ꯃꯐꯝꯗ ꯑꯃꯦꯔꯤꯀꯥꯅ ꯂꯥꯟꯗꯥꯗꯨꯅ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯟꯈ꯭ꯔꯦ꯫ ꯍꯧꯈꯤꯕ ꯊꯥ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯏꯖꯔꯦꯜ ꯑꯃꯗꯤ ꯍꯃꯥꯁ ꯑꯅꯤꯒꯤ ꯃꯔꯛꯇ ꯁꯣꯛꯅꯔꯛꯈꯤꯕ ꯂꯥꯜ ꯑꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯏꯖꯔꯦꯜꯗ ꯍꯨꯇꯤ, ꯍꯦꯖꯕꯣꯂꯥ ꯑꯃꯗꯤ ꯍꯃꯥꯁꯅ ꯂꯦꯞꯄ ꯂꯩꯇꯅ ꯂꯥꯟꯗꯥꯔꯤꯕ ꯑꯁꯤꯗ ꯑꯃꯦꯔꯤꯀꯥꯅ ꯏꯖꯔꯦꯜꯒꯤ ꯃꯤꯆꯪ ꯆꯪꯗꯨꯅ ꯇꯦꯔꯣꯔꯤꯁ ꯒ꯭ꯔꯨꯞꯁꯤꯡ ꯑꯁꯤꯒꯤ ꯃꯊꯛꯇ ꯂꯥꯟꯗꯥꯔꯛꯄꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯌꯥꯃꯦꯟꯗ ꯕꯦꯖ ꯇꯧꯕ ꯍꯨꯇꯤ ꯇꯦꯔꯣꯔꯤꯁ ꯒ꯭ꯔꯨꯞꯀꯤ ꯃꯊꯛꯇ ꯍꯧꯈꯤꯕ ꯄꯨꯡ 24ꯒꯤ ꯃꯅꯨꯡꯗ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯔꯕ ꯕꯦꯂꯥꯁꯇꯤꯛ ꯃꯤꯁꯥꯏꯜ 2 ꯀꯥꯞꯁꯤꯟꯗꯨꯅ ꯂꯥꯟꯗꯥꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯂꯥꯟꯗꯥ ꯑꯗꯨꯗ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯗꯤ ꯑꯁꯣꯛ ꯑꯄꯟ ꯀꯌꯥ ꯅꯪꯈ꯭ꯔꯕꯒꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯐꯣꯡꯗꯣꯔꯛꯄ ꯂꯩꯇ꯭ꯔꯤ꯫ ꯑꯗꯨꯕꯨ ꯑꯃꯦꯔꯤꯀꯥꯒꯤ ꯑꯦꯇꯦꯛ ꯑꯗꯨꯗ ꯌꯥꯝꯗ꯭ꯔꯕꯗ ꯇꯦꯔꯣꯔꯤꯁ 5ꯒꯤ ꯃꯊꯛꯇ ꯆꯥꯎꯅ ꯑꯁꯣꯛ ꯑꯄꯟ ꯅꯪꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯂꯥꯜ ꯑꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯔꯦꯗ ꯁꯤꯗ ꯂꯩꯔꯤꯕ ꯑꯃꯦꯔꯤꯀꯥꯒꯤ ꯂꯥꯜ ꯖꯍꯥꯖꯁꯤꯡ ꯑꯃꯗꯤ ꯊꯥꯎ ꯄꯨꯕ ꯖꯍꯥꯖ ꯀꯌꯥꯗ ꯍꯨꯇꯤ ꯂꯥꯜꯍꯧꯕꯁꯤꯡꯅ ꯂꯦꯞꯄ ꯂꯩꯇꯅ ꯃꯤꯁꯥꯏꯜ ꯀꯌꯥ ꯀꯥꯞꯁꯤꯟꯗꯨꯅ ꯂꯥꯟꯗꯥꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯃꯗꯨꯗ ꯑꯃꯦꯔꯤꯀꯥꯒꯤ ꯊꯥꯎ ꯄꯨꯕ ꯖꯍꯥꯖ ꯀꯌꯥ ꯃꯩ ꯆꯥꯛꯇꯨꯅ ꯆꯥꯎꯅ ꯑꯃꯥꯡ ꯑꯇꯥꯁꯤꯡ ꯊꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯑꯃꯦꯔꯤꯀꯥꯒꯤ ꯃꯤꯑꯣꯏ ꯀꯌꯥ ꯁꯤꯈꯤꯕꯁꯨ ꯂꯩꯈ꯭ꯔꯕꯅꯤ꯫ ꯏꯖꯔꯦꯜ ꯑꯃꯗꯤ ꯍꯃꯥꯁꯀ ꯁꯣꯛꯅꯔꯤꯕ ꯂꯥꯜ ꯑꯁꯤꯗ ꯏꯔꯥꯟꯅ ꯏꯖꯔꯦꯜꯗ ꯂꯥꯟꯗꯥꯒꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈꯤꯕꯗꯒꯤ ꯑꯃꯦꯔꯤꯀꯥꯅ ꯔꯦꯗ ꯁꯤꯗ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯔꯕ ꯂꯥꯜꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯀꯌꯥ, ꯃꯤꯁꯥꯏꯜ ꯑꯃꯗꯤ ꯐꯥꯏꯇꯔ ꯖꯦꯠ ꯐꯥꯎꯕ ꯗꯤꯄ꯭ꯂꯣꯏ ꯇꯧꯗꯨꯅ ꯊꯝꯈ꯭ꯔꯕꯅꯤ꯫ ꯑꯃꯦꯔꯤꯀꯥꯅ ꯏꯖꯔꯦꯜꯗ ꯏꯔꯥꯟꯅ ꯂꯥꯟꯗꯥꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯑꯊꯤꯡꯕ ꯊꯝꯂꯝꯕꯗꯒꯤ ꯍꯃꯥꯁꯄꯨ ꯁꯧꯒꯠꯂꯤꯕ ꯇꯦꯔꯣꯔꯤꯁ ꯒ꯭ꯔꯨꯞꯁꯤꯡ ꯑꯃꯗꯤ ꯂꯩꯕꯥꯛ ꯀꯌꯥꯅ ꯑꯃꯦꯔꯤꯀꯥꯗꯁꯨ ꯂꯥꯟꯗꯥꯕ ꯍꯧꯔꯛꯈ꯭ꯔꯕꯅꯤ꯫ ꯍꯧꯖꯤꯛ ꯏꯔꯥꯟꯅ ꯏꯖꯔꯦꯜꯗ ꯂꯥꯟꯗꯥꯔꯤꯕ ꯑꯁꯤ ꯑꯃꯦꯔꯤꯀꯥꯅ ꯀꯔꯤꯒꯨꯝꯕ ꯂꯥꯟꯗꯥꯔꯕꯗꯤ ꯃꯗꯨꯒꯤ ꯆꯞ ꯆꯥꯕ ꯄꯥꯎꯈꯨꯝ ꯄꯤꯒꯅꯤ ꯍꯥꯏꯕꯗꯒꯤ ꯂꯥꯟꯗꯥꯕ ꯉꯝꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯑꯇꯣꯞꯄ ꯄꯥꯎꯗ ꯄꯤ.ꯑꯦꯝ. ꯕꯦꯟꯖꯥꯃꯤꯟ ꯅꯦꯇꯟꯌꯥꯍꯨꯒꯤ ꯃꯊꯛꯇ ꯏꯖꯔꯦꯜꯗ ꯃꯤꯌꯥꯝꯅ ꯄꯥꯛ ꯁꯟꯅ ꯄ꯭ꯔꯣꯇꯦꯁ ꯆꯠꯊꯈ꯭ꯔꯦ꯫ ꯍꯃꯥꯁꯀꯤ ꯂꯥꯡꯗ ꯕꯦꯟꯖꯥꯃꯤꯟ ꯊꯨꯈ꯭ꯔꯦ꯫ ꯃꯃꯥꯡ ꯆꯍꯤꯒꯤ ꯑꯣꯛꯇꯣꯕꯔ 8ꯇꯒꯤ ꯍꯧꯗꯨꯅ ꯏꯖꯔꯦꯜ ꯑꯃꯗꯤ ꯍꯃꯥꯁ ꯑꯅꯤꯒꯤ ꯃꯔꯛꯇ ꯑꯀꯟꯕ ꯃꯑꯣꯡꯗ ꯁꯣꯛꯅꯔꯛꯈꯤꯕ ꯂꯥꯜ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕ ꯐꯅ ꯌꯥꯝꯅ ꯀꯟꯅ ꯑꯃꯦꯔꯤꯀꯥꯅ ꯍꯣꯠꯅꯔꯕꯁꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯂꯥꯟ ꯀꯟꯁꯤꯟꯕ ꯍꯦꯟꯖꯤꯜꯂꯛꯄꯒ ꯂꯣꯏꯅꯅ ꯍꯃꯥꯁꯅ ꯐꯥꯈ꯭ꯔꯕ ꯏꯖꯔꯦꯜ ꯃꯆꯥꯁꯤꯡ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯍꯥꯠꯂꯛꯄꯒꯤ ꯈꯣꯏꯁꯥꯎꯅꯔꯕ ꯏꯖꯔꯦꯜꯒꯤ ꯃꯤꯆꯝ ꯃꯤꯌꯥꯝꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯕꯦꯟꯖꯥꯃꯤꯟ ꯅꯦꯇꯟꯌꯥꯍꯨꯒꯤ ꯃꯥꯌꯣꯛꯇ ꯆꯥꯎꯅ ꯏꯍꯧ ꯍꯧꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯍꯧꯖꯤꯛꯁꯨ ꯏꯖꯔꯦꯜ ꯃꯆꯥ 100ꯒꯤ ꯃꯊꯛꯇ ꯍꯃꯥꯁꯅ ꯐꯥꯗꯨꯅ ꯊꯝꯂꯤ꯫
ꯂꯥꯟꯐꯥ ꯀꯌꯥ ꯑꯃꯅ ꯍꯃꯥꯁꯅ ꯍꯥꯠꯈ꯭ꯔꯦ ꯑꯗꯨꯕꯨ ꯂꯥꯜ ꯑꯁꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯂꯣꯏꯁꯤꯟꯕꯒꯤ ꯃꯍꯨꯠꯇ ꯀꯟꯅ ꯀꯟꯈꯠꯂꯛꯄ ꯑꯃꯗꯤ ꯏꯔꯥꯟꯅ ꯏꯖꯔꯦꯜꯗ ꯂꯥꯟꯗꯥꯔꯒꯅꯤ ꯍꯥꯏꯕꯒꯤ ꯆꯥꯎꯅ ꯑꯀꯤꯕ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯆꯝ ꯃꯤꯌꯥꯝ ꯈꯣꯏꯁꯥꯎꯅꯔꯛꯄꯅꯤ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯂꯥꯜ ꯑꯁꯤ ꯏꯖꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯍꯃꯥꯁꯄꯨ ꯃꯄꯨꯡ ꯐꯥꯅ ꯂꯣꯏꯁꯤꯟꯗ꯭ꯔꯤꯕ ꯐꯥꯎꯕ ꯆꯠꯊꯈꯤꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤꯕ ꯂꯩꯈ꯭ꯔꯕꯅꯤ ꯏꯖꯔꯦꯜꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯕꯦꯟꯖꯥꯃꯤꯟ ꯅꯦꯇꯟꯌꯥꯍꯨꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤꯗꯃꯛꯇ ꯍꯣꯠꯅꯖꯔꯕꯁꯨ ꯍꯃꯥꯁꯀꯤ ꯂꯥꯜꯂꯣꯡ ꯀꯌꯥꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯁꯥꯃꯛꯀꯤ ꯂꯩꯕꯥꯛꯇ ꯃꯤꯆꯝ ꯃꯤꯌꯥꯝꯅ ꯏꯍꯧ ꯍꯧꯔꯛꯄ ꯍꯥꯏꯕꯁꯤ ꯍꯃꯥꯁꯀꯤ ꯑꯣꯏꯅ ꯆꯥꯎꯅ ꯃꯥꯏ ꯄꯥꯛꯄ ꯑꯃꯅꯤ ꯂꯣꯏꯅꯅ ꯍꯃꯥꯁꯀꯤ ꯂꯥꯡꯗ ꯆꯥꯎꯅ ꯊꯨꯕꯅꯤ ꯍꯧꯖꯤꯛ ꯑꯃꯦꯔꯤꯀꯥꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯖꯣ ꯕꯥꯏꯗꯦꯟꯁꯨ ꯍꯃꯥꯁꯅ ꯏꯖꯔꯦꯜꯒꯤ ꯂꯥꯟꯐꯥꯁꯤꯡ ꯃꯊꯪ ꯍꯥꯠꯂꯛꯂꯤꯕ ꯑꯁꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯕꯦꯟꯖꯥꯃꯤꯟ ꯅꯦꯇꯟꯌꯥꯍꯨꯅ ꯂꯥꯟꯐꯥꯁꯤꯡ ꯑꯁꯤ ꯊꯥꯗꯣꯛꯅꯕꯒꯤ ꯃꯇꯥꯡꯗ ꯊꯣꯏꯅ ꯂꯨꯝꯅ ꯂꯧꯗꯅ ꯍꯃꯥꯁꯀ ꯋꯥꯔꯤ ꯁꯥꯅꯕꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯕꯦꯟꯖꯥꯃꯤꯟꯒꯤ ꯂꯩꯉꯥꯛꯀꯤ ꯃꯥꯌꯣꯛꯇ ꯂꯩꯕ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯏꯍꯧ ꯍꯧꯔꯛꯄꯅꯤ ꯍꯥꯏꯔꯤ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯃꯣꯡꯒꯣꯂꯤꯌꯥꯗ ꯄꯨꯇꯤꯟ ꯐꯥꯕꯗꯤ ꯂꯥꯏꯔꯗꯅ ꯒꯥꯔꯗ ꯑꯣꯐ ꯑꯣꯅꯔ ꯄꯤꯗꯨꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯑꯣꯛꯈ꯭ꯔꯦ ꯔꯁꯤꯌꯥꯅ ꯌꯨꯀ꯭ꯔꯦꯟꯅꯤ 92 ꯍꯥꯠꯈ꯭ꯔꯦ ꯔꯁꯤꯌꯥꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯚ꯭ꯂꯥꯗꯤꯃꯤꯔ ꯄꯨꯇꯤꯟ ꯃꯪꯒꯣꯂꯤꯌꯥꯒꯤ ꯈꯣꯡꯆꯠꯇ ꯂꯥꯛꯂꯕꯗꯤ ꯐꯥꯒꯗꯕꯅꯤ ꯍꯥꯏꯅ ꯏꯟꯇꯔꯅꯦꯁꯅꯦꯜ ꯀ꯭ꯔꯤꯃꯤꯅꯦꯜ ꯀꯣꯔꯠ ICCꯅ ꯑꯣꯔꯗꯔ ꯊꯣꯛꯈ꯭ꯔꯕꯁꯨ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯈꯣꯡꯆꯠꯇ ꯉꯁꯤ ꯃꯣꯡꯒꯣꯂꯤꯌꯥꯗ ꯊꯨꯡꯂꯈꯤꯕ ꯚ꯭ꯂꯥꯗꯤꯃꯤꯔ ꯄꯨꯇꯤꯟ ꯐꯥꯕꯗꯤ ꯂꯥꯏꯔꯗꯅ ꯃꯣꯡꯒꯣꯂꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯄꯨꯇꯤꯟꯕꯨ ꯍꯔꯥꯎ ꯇꯌꯥꯝꯅ ꯑꯣꯛꯄꯒ ꯂꯣꯏꯅꯅ ꯒꯥꯔꯗ ꯑꯣꯐ ꯑꯣꯅꯔ ꯄꯤꯗꯨꯅ ꯏꯀꯥꯏꯈꯨꯝꯅꯕ ꯎꯠꯈ꯭ꯔꯦ ꯍꯥꯏꯔꯤ ꯑꯃꯔꯣꯝꯗ ꯔꯁꯤꯌꯥꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯚ꯭ꯂꯥꯗꯤꯃꯤꯔ ꯄꯨꯇꯤꯟꯅ ꯃꯣꯡꯒꯣꯂꯤꯌꯥꯒꯤ ꯑꯦꯌꯔꯄꯣꯔꯠ ꯍꯦꯛ ꯌꯧꯈꯤꯕꯒ ꯑꯦꯌꯔꯄꯣꯔꯠꯀꯤ ꯑꯀꯣꯏꯕꯗ ꯂꯩꯕ ꯑꯗꯨꯒꯤ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠꯁ ꯑꯦꯛꯇꯤꯚꯤꯁꯠꯁꯤꯡꯅ ꯄ꯭ꯔꯣꯇꯦꯁꯠ ꯆꯠꯊꯈꯤ ꯑꯗꯨꯕꯨ ꯃꯣꯡꯒꯣꯂꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯌꯥꯝꯅ ꯅꯤꯡꯊꯤꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯊꯝꯗꯨꯅ ꯉꯥꯛ ꯁꯦꯟꯕꯗꯒꯤ ꯄꯥꯝꯗꯕ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯈꯤꯕꯒꯤ ꯄꯥꯎꯗꯤ ꯂꯩꯇꯦ ꯍꯥꯏꯔꯤ ꯚ꯭ꯂꯥꯗꯤꯃꯤꯔ ꯄꯨꯇꯤꯟꯅ ꯃꯣꯡꯒꯣꯂꯤꯌꯥ ꯆꯠꯇ꯭ꯔꯤꯉꯩ ꯃꯔꯛꯇ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯔꯕ ꯕꯦꯂꯥꯁꯇꯤꯛ ꯃꯤꯁꯥꯏꯜ ꯑꯅꯤ ꯌꯨꯀ꯭ꯔꯦꯟꯗ ꯀꯥꯞꯁꯤꯟꯗꯨꯅ ꯂꯥꯟꯗꯥꯕꯗꯒꯤ ꯌꯨꯀ꯭ꯔꯦꯟꯅꯤ 92 ꯁꯤꯈ꯭ꯔꯦ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅ ꯑꯁꯣꯛ ꯑꯄꯟ ꯅꯪꯈ꯭ꯔꯦ ꯔꯁꯤꯌꯥꯅ ꯂꯥꯟꯗꯥꯔꯛꯈꯤꯕ ꯑꯗꯨꯒꯤ ꯆꯞ ꯆꯥꯕ ꯄꯥꯎꯈꯨꯝ ꯄꯤꯔꯗꯨꯅ ꯌꯨꯀ꯭ꯔꯦꯟꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯑꯀꯟꯕ ꯃꯑꯣꯡꯗ ꯂꯥꯟꯗꯥꯕꯗꯒꯤ ꯔꯁꯤꯌꯥꯒꯤ ꯑꯣꯏꯅꯁꯨ ꯄꯕ꯭ꯂꯤꯛ ꯄ꯭ꯔꯣꯄꯔꯇꯤ ꯀꯌꯥ ꯃꯥꯡꯕ ꯇꯥꯛꯄ ꯊꯣꯛꯈꯤ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯃꯤꯑꯣꯏ ꯀꯌꯥ ꯁꯤꯈꯤꯕꯅꯣ ꯍꯥꯏꯕꯒꯤ ꯑꯀꯨꯞꯄ ꯄꯥꯎꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯐꯪꯕ ꯂꯩꯇ꯭ꯔꯤ ꯔꯁꯤꯌꯥꯅ ꯌꯨꯀ꯭ꯔꯦꯟꯗ ꯕꯦꯂꯥꯁꯇꯤꯛ ꯃꯤꯁꯥꯏꯜ ꯑꯅꯤ ꯀꯥꯞꯁꯤꯜꯂꯛꯇꯨꯅ ꯂꯥꯟꯗꯥꯔꯛꯄ ꯑꯗꯨꯗ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏ 92 ꯑꯗꯨꯒꯤ ꯌꯨꯀ꯭ꯔꯦꯟꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯖꯦꯂꯦꯟꯁꯀꯤꯅ ꯊꯃꯣꯏ ꯁꯣꯛꯅ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯖꯦꯂꯦꯟꯁꯀꯤꯅ ꯃꯃꯜ ꯌꯥꯝꯂꯕ ꯌꯨꯀ꯭ꯔꯦꯟꯒꯤ ꯃꯤꯑꯣꯏ 92 ꯔꯁꯤꯌꯥꯅ ꯍꯥꯠꯈꯤꯕ ꯑꯗꯨꯒꯤ ꯆꯞ ꯆꯥꯕ ꯂꯃꯟ ꯈꯨꯝꯒꯅꯤ ꯍꯥꯏꯅꯁꯨ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯈꯪꯍꯟꯈ꯭ꯔꯦ ꯍꯧꯖꯤꯛ ꯌꯨꯀ꯭ꯔꯦꯟ ꯑꯃꯦꯔꯤꯀꯥꯗ ꯂꯣꯡ ꯔꯦꯟꯖ ꯀꯥꯞꯄ ꯌꯥꯕ ꯃꯤꯁꯥꯏꯜ ꯁꯤꯖꯤꯟꯅꯕ ꯌꯥꯅꯕ ꯀꯟꯅ ꯇꯛꯅꯔꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯑꯃꯦꯔꯤꯀꯥꯅ ꯌꯨꯀ꯭ꯔꯦꯟꯗ ꯑꯌꯥꯕ ꯑꯗꯨ ꯄꯤꯔꯛꯄꯗꯤ ꯂꯩꯇ꯭ꯔꯤ ꯀꯔꯤꯒꯨꯝꯕ ꯑꯌꯥꯕ ꯑꯗꯨ ꯄꯤꯔꯛꯂꯕꯗꯤ ꯖꯦꯂꯦꯟꯁꯀꯤꯒꯤ ꯄ꯭ꯂꯥꯟ ꯃꯇꯨꯡ ꯏꯟꯅ ꯔꯁꯤꯌꯥꯗ ꯆꯥꯎꯅ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯟꯅꯕ ꯌꯥꯕ ꯑꯀꯤꯕ ꯐꯪꯂꯕ ꯂꯥꯜ ꯑꯃ ꯁꯣꯏꯗꯅ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯅ ꯂꯥꯜ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯈꯪ ꯍꯩꯔꯕ ꯃꯤꯑꯣꯏꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯂꯤ ꯂꯥꯟ ꯑꯁꯤꯗ ꯌꯨꯀ꯭ꯔꯦꯟꯅ ꯑꯃꯨꯛꯇꯗ ꯂꯥꯟꯗꯥꯗ꯭ꯔꯤꯕ ꯑꯁꯤ ꯔꯁꯤꯌꯥꯅ ꯂꯥꯟꯗꯥꯔꯛꯇꯨꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯔꯁꯤꯌꯥꯒꯤ ꯂꯝ ꯂꯧꯁꯤꯟꯕ ꯉꯝꯈꯤꯕ ꯑꯁꯤꯗ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛ ꯀꯌꯥꯅ ꯌꯨꯀ꯭ꯔꯦꯟꯗ ꯑꯈꯟꯅꯕ ꯃꯤꯠꯌꯦꯡ ꯊꯝꯕꯒ ꯂꯣꯏꯅꯅ ꯃꯇꯦꯡ ꯀꯌꯥꯁꯨ ꯄꯥꯡꯅꯕ ꯍꯣꯠꯅꯈ꯭ꯔꯦ ꯍꯧꯖꯤꯛ ꯁꯣꯛꯅꯔꯤꯕ ꯂꯥꯟ ꯑꯁꯤ ꯆꯍꯤ 2 ꯍꯦꯜꯂꯛꯄ ꯃꯔꯝꯅ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯃꯔꯛꯇ ꯆꯥꯎꯅ ꯑꯃꯥꯡ ꯑꯇꯥ ꯀꯌꯥ ꯊꯣꯛꯄ ꯃꯔꯝꯅ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛ ꯀꯌꯥꯗ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯔꯁꯤꯌꯥ ꯑꯃꯗꯤ ꯌꯨꯀ꯭ꯔꯦꯟ ꯂꯩꯕꯥꯛ ꯑꯅꯤꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯋꯥꯔꯤ ꯁꯥꯅꯔꯤ ꯂꯥꯟ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕ ꯃꯥꯂꯦꯝꯒꯤ ꯊꯥꯛꯇ ꯂꯩꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯀꯌꯥꯅ ꯍꯥꯏꯔꯕꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯂꯩꯕꯥꯛ ꯑꯅꯤꯅ ꯂꯥꯟ ꯑꯁꯤ ꯂꯣꯏꯁꯤꯟꯕꯒꯤ ꯋꯥꯐꯝꯗꯤ ꯐꯣꯡꯗꯣꯔꯛꯄ ꯂꯩꯇ꯭ꯔꯤ ꯍꯥꯏꯔꯤ ꯑꯃꯔꯣꯝꯗ ꯔꯁꯤꯌꯥꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯄꯨꯇꯤꯟꯒꯤ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯑꯣꯏꯕ ꯃꯣꯡꯒꯣꯂꯤꯌꯥꯒꯤ ꯈꯣꯡꯆꯠ ꯑꯁꯤꯗ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯂꯨꯆꯤꯡꯕ ꯀꯌꯥ ꯎꯅꯗꯨꯅ ꯕꯤꯖꯤꯅꯦꯁꯀꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯒꯅꯤ ꯍꯥꯏꯔꯤ ꯂꯣꯏꯅꯅ ICCꯒꯤ ꯌꯥꯊꯪ ꯏꯟꯗꯅ ꯃꯪꯒꯣꯂꯤꯌꯥꯗ ꯄꯨꯇꯤꯟꯕꯨ ꯐꯥꯗꯕ ꯑꯁꯤ ꯎꯔꯒ ꯌꯨꯀ꯭ꯔꯦꯟꯅ ꯃꯣꯡꯒꯣꯂꯤꯌꯥꯗꯒꯤ ꯃꯗꯨꯒꯤ ꯃꯍꯩ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯐꯪꯒꯅꯤ ꯍꯥꯏꯅ ꯑꯀꯤ ꯑꯈꯪ ꯄꯤꯈ꯭ꯔꯦ ꯍꯥꯏꯔꯤ